Chahi ama makai halaklaba manipur gi irang asi loisanana ba hotnabagi mahutta state government amadi center da paliba lenga ngai state asigi isu singbu na thairaga kanglup masel gi marakta achoba landform amadi ikeng lakta tahallaba lamdam ama ohanaba honaraklibabu all manipur maitai pangal clubs organization AMMPAC ogi maikaidagi yaning ta pafongdorakli kumja listing ani ga tara mari dagi insurgency ki problem asum hantaraktuna lok sabha da fawba repeal tawkina ba kyara khanna khraba yamna tamthiraba amuba ain hainariba Armed Forces Special Power Act Afaspa 1958 pu tampaki mafong khrada naun amuk thamjilakpana lamdam sida insurgency ki problem hena pakthok khalakna bagi lambi sinbani Manipur India ke saruk ama natabagum chahi ama makai helaba irang asigi waroshin ama puraknaba honabagi mahut India ke Prime Minister na wafam ama fawba fongdoktaba haibasi ethnic diversity ki khudong chaba lauraga maihorol degi leraklaba tongan ba mioi kanglup singna kunda laita driba lamdam asipu machetana thugaina ba hotnabani amasung state asida leidiba miyam asi center na karisu leitana khanbani maramasina yumthang nadiba Myanmar dagi changselakliba aina yadaba mioi singbu thingduna demographic changes lakhanaba amadi kanglo frup ki khetnaba leitaba lamdam ama ohanaba hotnabiu lonena nakalamaromda state asida internet thingziliba si mahairoi singda achoba saitheng ama piduna academic atmosphere da hena chauna akaiba pire maramasina Satra Singhe Khanbiduna internet thingziliba kudaktagi handokpiu amadi tampaki mafam singda curfew thamjiliba asina Singmi singda awaba kaya piriba asigi yenglaga curfew handokpiu haina AMPAC ogi General Secretary na kudek pidun thadorakpa cherolamana makhatari